ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤ ꯁꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯝ ꯄꯤꯌꯣꯒꯤ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯁꯤꯒꯤ ꯊꯣꯡ ꯁꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯅꯆꯤꯡꯕꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯕꯤꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯌꯣꯠꯁꯤꯡ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯔꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯌꯥꯔꯛ ꯍꯪꯗꯨꯅ ꯂꯥꯛꯆꯈꯤ ꯑꯗꯨꯕꯨ ꯊꯣꯡꯁꯦ ꯊꯦꯡꯈꯥꯡ ꯑꯅꯤꯔꯛꯇ ꯊꯣꯡꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯊꯦꯡꯈꯥꯡ ꯑꯅꯤꯔꯛꯇ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯒ ꯇꯦꯛꯄꯒꯤ ꯊꯧꯗꯣꯛꯁꯦ ꯑꯅꯤꯔꯛ ꯑꯗꯨꯃꯛ ꯊꯣꯛꯈꯤꯕ ꯃꯇꯝꯁꯤꯗ ꯁꯤꯖꯤꯟꯅꯈꯤꯕ ꯌꯣꯠꯁꯤꯡꯁꯦ ꯑꯃꯨꯛ ꯅꯧꯅ ꯔꯪ ꯀꯥꯝꯁꯤꯜꯂꯀꯥꯟꯗ ꯑꯃꯨꯛ ꯄꯣꯔꯛꯑꯒ ꯑꯃꯨꯛ ꯅꯧꯅ ꯊꯣꯡ ꯑꯍꯨꯝ ꯁꯨꯕꯒꯤ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯌꯣꯠꯁꯤꯡ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯈꯤꯕ ꯑꯣꯟꯈꯤꯕ ꯌꯣꯠꯁꯤꯡꯁꯤ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯨ ꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯀꯥꯟꯗ ꯄꯤꯔꯤꯕ ꯌꯣꯠꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯁꯨ ꯍꯣꯔꯦꯟ ꯑꯇꯣꯞꯄ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯨꯔꯛꯄ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯒ ꯁꯤꯒ ꯏꯔꯣꯏꯅꯅ ꯍꯥꯏꯕꯗꯤ ꯁꯤꯗ ꯁꯦꯝ ꯁꯥꯔꯤꯕ ꯌꯣꯠꯁꯤꯡ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯛꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤ ꯃꯤꯗ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯁꯨꯔꯤꯕ ꯌꯣꯠꯁꯤꯡꯁꯦ ꯃꯃꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯕꯅꯤꯅ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕꯅꯣ ꯑꯝꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯌꯦꯡꯖꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯊꯣꯡꯁꯦ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯃꯊꯛꯇ ꯄ꯭ꯂꯦꯠ ꯑꯃꯈꯛ ꯊꯦꯜꯂꯝꯃꯦ ꯁꯥꯏꯟꯕꯣꯔꯗ ꯑꯃ ꯃꯗꯨꯗ 20 ꯇꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯊꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯂꯥꯟꯅꯔꯛꯄꯗ ꯁꯤꯗ ꯀꯥ ꯍꯦꯟꯕ ꯍꯦꯚꯤ ꯚꯦꯍꯤꯀꯜ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯒꯥꯔꯤꯁꯤꯡ ꯂꯥꯟꯅꯔꯛꯈꯤꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯒꯥꯔꯤ ꯂꯥꯟꯕꯗ ꯅꯨꯡꯉꯥꯏꯅꯔꯛꯇꯦ ꯍꯥꯏꯗꯅ ꯃꯊꯛꯇ ꯂꯩꯔꯝꯕ ꯄ꯭ꯂꯦꯠꯇꯨꯁꯨ ꯂꯧꯊꯣꯛꯑꯝꯃꯦ ꯃꯁꯤ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯊꯤꯀꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒ ꯇꯥꯟꯅꯔꯀꯥꯟꯗ ꯂꯧꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯗꯨꯃꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯊꯣꯡꯁꯦ ꯁꯪꯒꯥꯗ꯭ꯔꯤꯉꯩꯗꯒꯤ ꯂꯥꯟꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯁꯨ ꯁꯪꯒꯥꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩ ꯁꯪꯒꯥꯗ꯭ꯔꯤꯉꯩꯗꯗꯤ ꯍꯥꯏꯔꯤꯕ ꯃꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯊꯕꯛꯁꯦ ꯂꯦꯞꯍꯟꯕꯤꯁꯤ ꯑꯗꯨꯒ ꯐꯖꯅ ꯁꯪꯒꯥꯔꯕ ꯃꯇꯝꯗ ꯂꯥꯏꯇꯤꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯝꯗ ꯃꯌꯥꯝ ꯆꯠꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯥꯏꯖꯔꯒ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯆꯀꯥ 6 ꯄꯥꯟꯕ ꯒꯥꯔꯤꯁꯤꯗ ꯑꯩꯈꯣꯏ ꯁꯤꯡ ꯄꯨꯕ ꯒꯥꯔꯤꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕꯗꯕꯨꯗꯤ ꯈꯟꯖꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤꯁꯦ ꯂꯥꯜꯂꯀꯥꯟꯗ ꯃꯌꯥꯏ ꯊꯤꯒꯥꯡꯁꯤꯗ ꯊꯣꯡꯁꯤꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯊꯣꯡꯁꯤ ꯆꯨꯝꯅ ꯂꯩꯇꯦ ꯃꯁꯤ ꯁꯥꯕ ꯂꯣꯏꯕ ꯇꯥꯔꯒꯁꯨ ꯈꯤꯇꯪ ꯆꯦꯜꯂꯞꯅ ꯂꯩꯕ ꯄꯣꯠꯁꯤꯗ ꯍꯥꯏꯔꯤꯕ ꯊꯩꯔꯒ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯂꯩꯖꯩ ꯃꯔꯝꯗꯤ ꯁꯤꯗ ꯇꯦꯛꯑꯒ ꯇꯥꯁꯜꯂꯤꯕ ꯖꯒꯥꯁꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯌꯣꯠꯀꯤ ꯊꯩꯔꯤꯕ ꯖꯒꯥꯁꯤꯗ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯑꯗꯨꯅ ꯉꯁꯤ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯁꯥꯕꯤꯔꯤꯕ ꯊꯣꯡꯁꯤꯡ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯥꯔꯤꯕꯅꯣ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯅ ꯊꯣꯡꯁꯤꯃ ꯁꯥꯔꯀꯥꯟꯗ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯁꯤ ꯐꯒꯠꯂꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯒ ꯑꯃꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯊꯣꯡꯁꯤ ꯂꯥꯜꯂꯀꯥꯟꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯀꯤꯕ ꯑꯃ ꯆꯥꯎꯅ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯋꯥꯛꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯤ ꯂꯩꯕꯤꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯃꯥꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯀꯥꯟꯗ ꯑꯐꯕ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯅꯅꯕ ꯑꯃꯗꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯧꯕꯤꯅꯕꯗꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯒꯤ ꯑꯍꯥꯟꯕ ꯊꯦꯡꯈꯥꯡ ꯑꯅꯤꯔꯛ ꯌꯥꯈꯤꯗꯕꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯁꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯔꯛꯀꯦ? ꯃꯁꯤ 2023ꯒꯤ ꯃꯥꯔꯆ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯛꯑꯦ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯦ ꯑꯗꯨꯗꯨꯀꯥꯟꯗ ꯁꯤꯗꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯁꯦ ꯍꯧꯔꯛꯑꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕꯒꯤꯁꯦ ꯑꯃꯨꯛ ꯇꯦꯛꯑꯦ ꯑꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯣꯏ ꯁꯤ ꯀꯥꯞꯄ ꯍꯧꯔꯛꯄꯗ ꯇꯦꯛꯄꯁꯦ ꯁꯤ ꯃꯇꯣꯟꯁꯦ ꯑꯗꯨꯝ ꯊꯦꯛꯊꯔꯀꯥꯟꯗ ꯂꯩꯊꯔꯒ ꯁꯤꯗ ꯇꯥꯁꯜꯂꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯤꯡꯈꯠꯂꯦ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯂꯦꯞꯄꯨꯔꯀꯥꯟꯗ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯊꯥ ꯑꯃ ꯑꯅꯤꯃꯨꯛ ꯂꯦꯞꯄꯨꯔꯀꯥꯟꯗ ꯑꯃꯨꯛ ꯍꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯁꯤꯁꯨ ꯄꯩꯊꯔꯒ ꯊꯦꯛꯊꯔꯛꯄꯗꯒꯤ ꯑꯃꯨꯛ ꯌꯧꯅ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯏꯟꯗꯕꯤꯗ ꯁꯤꯁꯦ ꯑꯃꯨꯛ ꯆꯤꯡꯈꯠꯂꯒ ꯊꯦꯛꯊꯔꯤꯕ ꯁꯔꯨꯛꯁꯦ ꯑꯃꯨꯛ ꯁꯤꯗꯣꯛꯑꯒ ꯁꯨꯝ ꯂꯧꯈꯠꯂꯛꯑꯒ ꯅꯧꯅ ꯑꯃꯨꯛ ꯄꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯏꯜꯂꯛꯑꯀꯥꯟꯗ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ 3ꯁꯨꯕ ꯁꯔꯨꯛꯁꯦ ꯂꯣꯏꯁꯤꯟꯈꯤ꯫